ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯦꯜꯂꯒ ꯂꯥꯛꯈꯤꯕ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤ ꯑꯗꯨ ꯌꯣꯛꯈꯠꯂꯕ ꯃꯇꯝꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ UNLFꯀꯤ ꯆꯦꯌꯔꯃꯦꯟ RK ꯃꯦꯘꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯀꯦꯔꯦꯛꯇꯔ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯗꯨ ꯃꯥꯡꯊꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ O ꯅꯕꯀꯤꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯛꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯦꯜꯂꯒ ꯂꯥꯛꯈꯤꯕ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯗꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯇꯤꯡ ꯑꯗꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯇꯉꯥꯏꯐꯗꯦ ꯃꯁꯤ ꯌꯣꯛꯈꯠꯂꯕꯇꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ UNLFꯀꯤ ꯆꯦꯌꯔꯃꯦꯟ ꯅꯤꯡꯊꯦꯝꯆꯥ ꯁꯅꯥꯌꯥꯏꯃ ꯑꯦꯂꯤꯌꯁ RK ꯃꯦꯘꯦꯅ ꯀ꯭ꯋꯥꯁꯤꯐꯥꯏ ꯃꯃꯥꯡ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯖꯦꯟꯠ ꯀꯟꯐ꯭ꯂꯤꯛ ꯑꯦꯟड ꯀꯃꯟ ꯄꯤꯄꯜ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀ꯭ꯋꯥꯁꯤꯐꯥꯏ ꯌꯨꯠ ꯚꯣꯂꯨꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KYVOꯒꯤ 93 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈ꯭ꯔꯦ ꯃꯦꯘꯦꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯅ ꯅꯨꯡꯒꯤ ꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯇꯨꯅ ꯐꯨꯔꯨꯞꯀꯤ ꯂꯤꯆꯠ ꯁꯣꯟꯊꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯣꯛꯈꯠꯄ ꯆꯪꯏ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯍꯟꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯑꯣꯏꯕꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯀꯥꯏꯍꯟꯗꯅ ꯊꯝꯂꯛꯄ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯍꯧꯅ ꯂꯣꯟꯆꯠꯁꯤꯡꯕꯨ ꯀꯥꯏꯍꯟꯗꯅ ꯌꯣꯛꯈꯠꯇꯨꯅ ꯆꯥꯅ ꯆꯤꯟꯅꯅ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯁꯛ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯗꯨꯅ ꯐꯨꯔꯨꯞꯀꯤ ꯂꯤꯆꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯡ ꯌꯣꯛꯈꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯆꯪꯏ ꯍꯥꯏꯈꯤ ngasi oiba lepakki phibam national identity si mami samjalai sonthare madun maram oiraga akhoi nungi pangal asi kamaina hitcha ko phemere aduga madu chitheng aduna akhoi national character furup ki oiba lichat mating masida sondar pagi yamthar pagi wahum se sana civilization amagi concept for cultural sector mayamama asle koi yokhat ba mahan kana thamba amadi akoi khunai asi hona lonchat mamal jamlaba khunai asi tasin khomjina thamakwa ngasi koi na thengari ba akoi da singrei ba domba sapu singase ngasi mayo lontamda akoi furuki character national character amadi national identity furuki sakamase masi yang launa mapang kendala ba Sekwari baru wafam ni hai mesti semua ada tampak dengan. ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ O ꯅꯕꯀꯤꯁꯣꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯀꯦꯔꯦꯛꯇꯔꯅ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯌꯨꯝꯐꯝꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯆꯪ ꯑꯅꯤ ꯑꯁꯤ ꯁꯣꯊꯔꯛꯂꯕ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯗꯨ ꯃꯥꯡꯊꯔꯛꯀꯅꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯀꯅꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯗꯨꯅ ꯂꯩꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤꯅꯤ PRꯒꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯉꯥꯛꯄ ꯍꯩꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯂꯩꯉꯥꯛꯂꯣꯜ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯉꯥꯛꯂꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯝꯗ ꯑꯐꯕ ꯃꯇꯤꯡ ꯂꯩꯕ ꯂꯩꯉꯥꯛꯂꯣꯜ ꯍꯩꯒꯗꯕ ꯃꯤꯍꯨꯠ ꯈꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ Lebar ngapang ngadawa mi lebar ngapang ngadawa lebar ki damakta mathawna leiba mi ekoi thagasi haina ai mai dor appeal tawjaningi lebar ko ing tapna chawkhat ko badna targati aikoi ki leader sing afaba leader hai sing leader lebar ngapwa hiba leader leyebse darkar hoyase mya ꯊꯧꯔꯝ ꯑꯗꯨꯗ ꯀ꯭ꯋꯥꯁꯤꯐꯥꯏ ꯈꯨꯡꯒꯪꯒꯤ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12 ꯇ ꯃꯀꯣꯛ ꯊꯣꯡꯂꯛꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯃꯗꯤ ꯀ꯭ꯋꯥꯁꯤꯐꯥꯏꯗꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯅꯥ ꯐꯪꯂꯛꯄ ꯉꯝꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯂꯦꯡꯌꯥꯟ ꯁꯔꯇꯤꯐꯤꯀꯦꯠ ꯃꯦꯃꯦꯟꯇꯣ ꯑꯃꯗꯤ ꯁꯦꯜꯒꯤ ꯃꯅꯥꯁꯤꯡ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯑꯋꯥꯗ ꯄꯥ ꯂꯩꯇ ꯂꯥꯏꯔꯅ ꯋꯥꯈꯜ ꯄꯨꯕ ꯉꯝꯂꯛꯇꯕꯗꯒꯤ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯣꯟꯁꯝꯕꯨꯃꯦ ꯆꯍꯤ 93 ꯑꯄꯣꯛꯄ ꯀꯣꯟꯁꯝꯕꯨꯗꯤ ꯁꯥꯗꯨ ꯌꯦꯡꯈꯨꯃꯥꯟꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 6:30 ꯇꯥꯕꯗ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯕ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯖꯦꯅꯤꯝꯁ ꯃꯣꯛꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯒꯤ ꯄꯨꯈꯠꯂꯛꯄꯗ ꯌꯥꯎꯔꯛꯈꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ
camta leiba mioi amana leikidraba konsam bume asi mahaki nupiga punna sek suminnaba misak amani adubu masang amlaktabadagi thabak subangamdana leirakpa kuirakpana imung manunggi awatpana henzillakpana awabana helakpadagi masa mathanta sibagi firebasi lobu oigani maramaduna asigumba thodogasi relief camp kayadasu thokre makhatana su tholakloi haibangamde hojik relief camp ta leiriba phibam masina asigumba thodoksinga si makhatana thoktanaba Manipur lengaki maikaidagi miyeng changbiu ngarang leikidraba konsam bumegi mimanadrabi machanupi amadi children home da leiriba machanupa amadi mahaki loina bina oihogadaba phibam asi lengakna miyeng changbiu hairi ngarang si khang khanghodana aigi senupa ichegi masama thauri yalaga leigidre si yam nongaitaba thodok amane karino haibada akhoi relief camp da leibse yamna wabagi sambisama phangbagi maram moidana akhoi sigumba isa itonda suicide tawbe masa masagi nongaitaba gi maram moina leibagi leitabagi maru oina sigi maram dagi oina yamna wabana yumda changhan ngani haina ju haibiraga changhan buju changhan bitirida changhanre aduna yamna sigumba awabagi thodowa thokse thokre tungda thoi haibagi maram ju leite adu khogi huji leibiriba Manipur sarkar amadi pyar leibiriba jingna amutang akhoi sajiwa relief camp amadi Manipur da leiriba relief camp khudimako amutang yengsenbio natraga akhoi isa isa gi lamdamda hanjannaba thabak paikat piyo haina akhoi press ki media gi thongda ningsing jeri haina thamjare Excise Department Manipur gi Rising Day gi thoram pangthokre amadi mathau phasana toba officer sing amadi excise station sing da award piduna pungning thawutkre lamphel patalai by excise headquarter da pangthokiba Rising Day gi thoram aduda chief electoral officer amadi commissioner election Silas Kumar Chaurashia excise ki commissioner Hungyo Warshang amadi tongan ba makok thongba official kyana maru oiba miyosing oina saruk yakhe Thoromaduga Mari Lenana Best Excise Station da Yaripok Excise Station na Hanba Zone 1 Excise Headquarter na Anisuba Zone 2 Excise Headquarter na Ahum Suba Tabaga Lenana Cell Trophy Citation Amari Certificate Piduna Ikai Kumnapotke Zingi Oina Best Excise Station da Senapati Excise Station na Take Best Officer in Charge of Department da Excise Station ke Officer Pangambam Ranjit Most Dutiful Amasung Best Performance Lady Excise Officer da N Memcha Best Performance Ministerial Staff in Excise Headquarter da P Kangchunglung Kabui Amadi TS Shina Amasung Most Dutiful Excise Field Official da Lansingam Gangmaida Sale ge Manasing Piduna Puning Thawatke Thorangamari Lenana Commissioner Excise Hungyo Warshangna Manipur Excise ase English Singamagachamapal Nifunipan gi August Kunmanga da matam adugi Ningthaugi Council na Lowba Warip amagi matung ina lingkat khibani matam adudagi tharaga Excise lingkat pasi chai humudra nipan oiragani Department asigi station nifumanga leire adubu award pa staff kaya di leiri state asigi oina khwaidagi revenue kaba asi Excise Department oiri English ngani kunma thoi da lupa crore taramathoi henba English ngani kunma thoi kuni thoi da crore tarataru English ngani kuni thoi kulumdoi da crore tarama English ngani kulumdoi kun marida crore kun hiena lengakta revenue kabangam kre Department asigi personnel singna department ki sana kangron singak na satuna revenue sing hengat hanaba thabak tawse lengak na su matam gi matung ina department asida leiriba officer sing promotion pinaba thabak paikat pahore anoba excise station kunma thoigi check post sing hangdokna ba thorang tawre masina Manipur excise na thabak tawbada hena khumang chokshilagani haike Chief Guest Wina Saruk Yakiba, Chief Electoral Officer Amadi Commissioner Election Silas Kumar Chaurashiana, Excise Department Manipur gi personnel singna thabak tawbada Department ki chana kangron singbu SOP sing ngakna thabak tawba asina mafam amadi matam khuding nakhoibu ngak senbada mating oigadoribani atai state singda hangliba excise singa yengnabada Manipur gi excise asisu afaba oiri personnel singna thamoi sengna thabak tawsi nakhoida sinariba thabak sing tawdraba yadraba ithau nikhanna thabak tawduna state asigi amadi khunai asigi sakhut lambida mateng pangna bahotna si haike The government is still struggling with how to implement, and then it gives very much scope to leakage and all other kind of irregularities. What actually happened? Everything happens, but the state doesn't get the revenue. And revenue, you know, is one very important aspect of running the government. Government, you are there, you run out of the taxes you collect. So that is one very rational analysis. However, restraint is always required. I did not see much
issue of spurious liquor here, but if you go by other states, it is a very big malady people face, because ultimately at the end of the day they go for anything available, and if the right kind of liquor is not available, that creates problem and havoc many times in the society. Thobal District ki Hairok Kaithil da leiba Social, Cultural, Educational and Sports Development Organization SISDO gi nifumanga suba mapok numit thoram ngasi Hairok Bazar gi Kaithil sangda pangthokre. ngasi ki thoram aduda Thobal Jilla Parishad ki member M Rasmani, Hairok Municipal Council ki Vice Chairperson TS Birjit amasung Hairok Part 2 GP ki Chairperson TS Premjit na maru oiba miyoi sing oike. Thoram aduga mari leinana M Rasmani na lekai amagi club na loriba thodang asi yamna maru oi mafam ayambada club ki thabak thoram da thau puriba khaktada inthokpagi chatnabi ama hek ubasi khara semdok minase lekai amagi club amadi Hairok apunba club na loriba thodang kayabusu thagatba phongdokhe. ngasi ki thoram aduga mari leinana handak pangtokhiba kosem na loba exam da Hairok tagi 19 position da yaurakhiba Laistram Dinku amadi Hairok tagi mark wangna phanglaba mairoi 13 da club ki maikai dagi kudol pk amadi bosem na loba exam da Hairok circle gi oina mark wangna phanglaba mairoi 13 da su mana mathum kaya ama pk makata na club ki maikai dagi club asigi kho sanaroi 15 mukna sanaroi 9 amadi coach ani da su mana mathum pk ngasi ki thoram aduda Hairok apunba club ki president Wayangwam Jiban amadi Hairok ki masak naiba miyoi kya su saruk yakhe. Manipur Hawker Association na sinduna nifu mariak suba Hawker Day celebration ngase Manipur Press Club ta pangthokre. Thoram aduda Manipur People's Party ki president S Brozen, Manipur Hawker Association ki president Waikhom Ajit, Editors Guilds Manipur ki president Khogendra Khomdram, Amju ki president Asem Bhaktana athoiba mithunglen sing oike. Thorangamari leinana Hawker gi sinfam da lairamba laikhidraba Hawker singi photo da miyamna hai leikatuna ikai khumna botke. Thoram aduda Manipur gi tongan ba mafam dagi leiba cover yanthokpagi sinfam da thabak toriba singsu saruk yakhe. Cover yanthokpagi sinfam da kuina thabak torom laba haujikna ahal oibadagi cover yanthokpagi thabak tawba ngamdraba miyoi singda association na pension gi sinfam singsu yanthokhe. Manipur Hawker Association ki president Waikhom Ajitna Manipur gi miyam da ipau yohanba media housing asi yamna mapung phare haina khalli adubu yamna nungai tabadi Manipur lenga ki makhada leiriba tongan ba department sing asidi miyang gi yaifana ba thabak tobu ngamdre lambi thong aduki matik fatre ising phangdabagi awaba ana layangi kudong chadaba mai masin gi lamda awat pa kaya mayuknari media na sakhatliba asigumna leiriba department sing asisu hena mathok tohoninge amaromda Hawker Association ki thomi singna ahing nungtil khaidana khang bakan baga loinana miyam da pause yaholiba si thagatle pause yenbagi thabak toba haibasi kanagumba amana khudakta hekta toba ngamba natte haikhe. Miam da Manipur gi mapang kudimakta ipau yin thokba amadi miam gi mitna kongsingan ba sidi akoi mapung phare haibase koi khanjai akoi gi nungsijaraba akoi gi association sigi Manipur Hawker Association gi thomi sing loinana member sing se sengna makhui sidi mithana bidaba yamna su torbo ina su upiba adubu tauri ba simpham sidadi ko hekta mi amana hekta sangaga hekta simpham chi tawba ngamdaba adumba por amane ba aina pamjabati aikoi gi pau gi sidi yamna mapung phare adubu awatpa isingi watlagana PhD department ising siau leiriba singchina water resource aduga lambi thong phatriba sing china akoi gi PWD loin education sector siu mayam se aikoi gi media da asumaina chakotpa dawna makhoi sing sune magi department sing je PhD ju isingi water na hona biba aduga lambi thong ju PWD gi mathau phajan pangthok tan lambi thong je hekta phana hona biba makhoi na paiba department sing se yamna will leina mathau phajan pangthok ning bagi apamba se koi personal amoina ai thamjaningi. Poirei leimarol maira paibi apunba Manipur gi nifurak suba foundation degi thoram Gem Hall Imphal da pangthokre. Thoram maduki manung chana poirei leimarol maira paibi apunba Manipur gi maru oiba thomi oiduna lebaki damakta kathokraba laikhidraba ima singim famda minute ani 2 minute leptuna ikai khuna botke. Tongan ba ima maira paibi singi ima singda chamba kudol tamduna ikai khuna botke. Thoram aduga mari lenana All Manipur United Club Organization amuko ki president Nando Luwangna Manipur da maira paibi singi marakta lingjel manadaba karisu leite ngasi maksu ima maira paibi singi phajaraba saktam adumak leire ima maira paibi singna matam kaya gi mamangdagi lebak asigi luraba tanja kaya da dawakliba thodang asi ima maira paibi singi amata oibagi pangal adunane
Magna makha taraduna namdam masida matamgi thorakliba issue-sing asi ima maira paibising amasung CSO kaya na thengnaduna lakle Iho ama tawa matamda ngahak-ngahaki hobagi mahutta ima maira paibisinga tana tiknaduna achumba maikaida chatuna mahiyanba khongjang oheningi haike Manipur hojik ihosi nupi myam thokta yam active oina ihosi yam kana chathari tawbadabu tawriba ihogi mong matosi maira paibi gumba yamna well established weba mara taraba tawgadaba tawroidaba adigi tungi asanba miyang uraga adugma chatpa organization singduna ma akhoi hena mapung warga chatpa nataba hojik ka tawribi ihose nupi gi iho oina koi masina khare hena chatpagum tawe maira paibi gi ihogi oina hena salagadi hena Manipur se phani mandi nupi gi iho haijabadi kaino hakanda ngahaktangi pendabagi adega akhoi magi yaning da kari gumba magi ha ki tholaga prang tor maga thabak tor maga khudak da han bagum ba ma to bose masi sina tung de kari wehdo no kari weidi khongjing di kamaina makha chathagani haibna sing base masi de di khara watpa adu maira pai bi hajina tawri di maira pai bi gi akhang hai kya tana dana karai bo mangam sana tawni kari to ba yade akhone si to gana tung de kari problem la kani akhoi tungi na kari kamai to ga thamo wafam thamo singi haibna sing da khallaga to bani na akhoi ihosi hujik lei ba ihosi nupi gi iho oina lei si kitang thai akhoi masdagi khara standard hengkal laga maira pai bi gi iho oina ba hona minisi tongan ba mafam kya da matam gi ore ba khongjang singda saruk yabi ba isalisi sing akhoi thongna lingjen akhoi thaga chai taram na bukchai tawdu ba du isalisi sing duna ngasi di Manipur gi lei ba hana mara taraba maira pai bi sing lup sing asida masida akhoi sogjal laga moge khucham naraga akhoi tawdu thabak si maira pai bi amma oina tawgadabani nupi amma oina tawgadaba nati haiba wakhan swai de kitang kupna khandabiraga thabak torogadi yam hena akhoi ihugda maiwon chumni mapung phani GI film Joy Chandrana present tauba LC Rocky Maitaina story amadi screenplay tauba IS Gurungna direction pigadaba Manipur feature film Loktak Pat ki Liligi ngasi yaifathauni thoram Manipur Press Club ta pangthukre thoramadu da NPP gi IT amadi frontal gi General Secretary Laitonjam Jayananda legendary filmmaker L Surjakanta Sharma miyangi thabak tauriba Pebam Sandhyarani na athaiba mithungna singoike Film asida Ithoi Jiteshwari Dayananda Premjit Surjit Mangol Khoiram Loya amadi Ratanna Saktam Langani NPP gi IT amadi frontal gi General Secretary Laitonjam Jayanandana naungna puthokadawriba Manipur feature film Loktak Pat ki Lili haiba si hauziki matamga yamna chunaba national integration da sauna sapu pigani khali film asi Manipur miyamna pamba film ama oigani hauzik malem da IT asi yamna saukhatlakpana Manipur feature film singasi IT gi phampak ama thamhaningi madu oirabadi film asi miyamna pamna yengnagani haike film ji gi matangda aigi oiba mot ai thudongna yamna khangba haiba nachati tawudabu tu chungba phawba situation ama yawi masigi film puthokadori bise masi matam ga yamna chunaba aigoi maduda masagi film masina puriba idea si nunggi oiba idea si aigi oiba miyengda perspective ta akoigi national integration gi area ama song u phungje aduga maduda akoigi Manipur as a nation state ko and masigi film jina piningi ba nunggi oiba adugumba message to Manipur miyam amasung malim gi miyam da uba phanganba haibasi ai tarai banate Manipur gi hojik daiba artist sing na unu machin tung daiba artist sing na mogi daiba talent amasung film maker sing gi daiba talent masi akoi angakpani aduna soidana afaba film ama miyamna pamna film oyakani habagi thajabdo thamjeri Ethno Heritage Council Herikona Blood Center Jenims ka kusam naraga Yellowmi Furup Singh da kathoklaba I haina mingthon by awareness come voluntary blood donation camp 2025 ngasi Blood Center Jenims da volunteer kuntrarom na saruk kyaduna pangthokre Voluntary blood donation camp asi pangthokpaga mari leinana Herikon gi Education and Research Cell Secretary S Devdatna Sing tam ani da khundaminari ba yellow furup singi marakta emotional integrity ama sagatuna awa ana tarak pada igi mathau tarak pada mateng pangna bagi pandam da sei khudingi calendar program oina pangthok tuna lakpa yellow mi furup singda kathoklaba igi thoram asigi makhada sei asi oina rims da blood donation camp ama pangthokraba matung ngasi jenims ki oina di pangthokliba blood donation camp asina anirak subani makhata nasu EP bagi thoram asi adumak chathakigani haike matamamada akoina akoigi EP thokpasi mission praja singi marakta
ꯑꯀꯤꯕ ꯃꯣꯏꯅ ꯈꯟꯅꯔꯝꯃꯤ ꯇꯣꯉꯥꯟꯕ ꯑꯔꯥꯟꯕ ꯊꯥꯖꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯤ ꯃꯃꯥꯡꯗꯒꯤ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯂꯩꯇꯦ ꯃꯁꯤꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯊꯋꯥꯏ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯁꯤ ꯑꯩꯈꯣꯏꯅ ꯄꯤꯗ꯭ꯔꯒꯁꯨ ꯃꯁꯥ ꯃꯊꯟꯇ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯗꯨꯝ ꯃꯥꯡꯒꯗꯧꯕ ꯂꯩꯔꯤꯕ ꯏ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯕ꯭ꯂꯗ ꯕꯦꯡꯁꯤꯡꯗ ꯗꯣꯅꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕꯅꯤ ꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯃꯥꯟꯅꯔꯒ ꯁꯦꯜ ꯑꯌꯥꯝꯕ ꯂꯧꯊꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯖꯤꯂꯦꯟꯁꯇ ꯋꯥꯀꯠꯂꯒꯅꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯌꯨꯠ ꯗꯦꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯆꯦꯁꯝ ꯑꯆꯧꯕꯅ ꯁꯦꯛꯁꯟ ꯋꯥ ꯊꯝꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯕꯦꯡꯒꯨꯟ ꯌꯨꯠ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯆꯧꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯕꯦꯡꯒꯨꯟ ꯂꯧꯀꯣꯛ ꯑꯃꯗꯤ ꯋꯥꯕꯒꯥꯏ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯍꯩꯕꯣꯡ ꯃꯈꯣꯡ ꯈꯨꯜ ꯃꯄꯥꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯃꯊꯛꯇ Pm-Istv स्कीम मखादा साबा होरमलगा लेपख्रबा वैली ब्रिज असी चही असिगी मे 30 फाउबदा लोइसिनगनी हाइना मरि लैनबा इंजीनियर अमदी कॉन्ट्रैक्टर सिंगना थाजबा पिरमखिबने अदुबु थोंग असी साबा लोइसिनबगी पिरिबा मतम असिदा लोइसिनदना थोंग साबगी थबक पुंबा लेपख्रे हिरमसिगी मतांगदा कमिटीगी माइकैदगी RTI थारुबा मतमददी लुपा क्रोर अहुंगा लाख कुनरोम चंगदबा थोंग असी हौजि फाउबदा लुपा क्रोर अनिगा लाख यांखै हेना डिपार्टमेंट ऑफिशियल अमदी कॉन्ट्रैक्टर सिंग मानरगा लौथोखरे हाइबा अदु खंगबा ngamle मरम असिना असिगुंबा सेल लौथोखलगा थबक सुद्रिबा ऑफिशियल अमदी कॉन्ट्रैक्टर सिंगी मथक्ता मथौ ताबा एक्शन लौखनबा कमिटीगी माइकैदगी विजिलेंस डिपार्टमेंट वाकलगनी हिरम असिदा लेंगाकी मरि लैनबा सिंगना अकनबा मियेंग चंगदुना माइकै असोंगी अमता ngairaba thong asibu athuba matamda loishinaba mathau taba thabak sing lawkhalu committee gi maikaidagi handak thakiba RTI aduda sekmaijindagi maibam fawbada sakiba tongan ba belly bridge sing asidasu project ta yaurakhiba sabagi guideline aduga khenaba yaure maramasina hiramasida lengaki mari leinaba singnasu miyeng changduna mayang Imphal area gi akoibada leiriba nauna sariba thong sing asi quality leina sahanba amade matam chana sangana ba pautak pigadabani haike थोंग सिगी लौथोखरिबा पैसा सिंगी मतंग दे कोई विजिलेंस दा केस अमा रेस्टार्ट तौरगनी अदु सित नतना अतोब अतोब थवाल की ब्लॉक एरिया दा पाइबा थबुक सिंसी मागी ड्राइंग दा लेगदब नियम सिंग लेरम दबिदा पूरा फिनिशिंग पिथोगा पैसा गा कंप्लीशन रिपोर्ट पिथोकी बसु यावरी अदु करमाइना संगाद्रिबा थोंग अमा हायल हंगुंदा लेरिबा ब्रिज थंगनबा संथेन गा फाउनबा ब्रिज असी कंप्लीशन रिपोर्ट कमाइ पिरिनो पैसा लोइना कमाइ पिथोइनो Ketrigau nupi lamjing lupna sinduna u thabagi thauram ama naharu makha pad eco road pangthokre Ketrigau gi tongan rafamdagi lakpa nupi chama henbana saba yaba wai panba pambi sing thakiba aduda saruk yakiba Dr. C.I. Silaramanina thabak khudingmak mama obi singna haudoktuna tungi mirol kalamdaba yade mausai khal kaihandana thamnaba umang kokthokpa sing paturel manganaba hotnaba chumde environment kansi tungi mirol kalausi haike tungda hanagi upadaksha Ketri Tamana ngasi u pambi ama tharamba haiba asina tungi mirol gi punsi kalambane mausai khal kairakpana thokalakliba awaba sing asina nongmadi yamna sathiba phibam amada लाकलकनी हाइबसी यामना चाउन चिंगनरे मालेंगी ओइना होंगलकलिबा असि खंगसिनदना लेरबदी खुदोंथिबा असि अखोय खुदिंगदा मायुपनगनी मरमदुना उ थासी उ हिंगनसी हाइबा थौरमसी लेप्तना मखा ताना संगसिनसी हाइखे हजि पावगी मरथना अतेन ब्रेमतन लौचरी दादा ये मकी गनो अजब थमो सिगी गमसे एक्सटेट पीएमटी ना चेक्सिन ना लाक्सिलगा थमखबनी ने दादा नंगसे जुहार हाबगा अमत कीदरबो असुमना मयामदना मचलबो नाप्शन दुगम मसिगी युमसिबु असोयगान कोकदबतगी एक्सटेट पीएमटी ना नापसेली एक्सटेट पीएमटी जुहार हाबदि नाकथोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकलतिना मतमदा कपांग अमुक हेना एंगल अदले एक्सटेट पीएमटी स्ट्रेंथ इज इन द ट्री मतमगी नुंगसित नुंगसा अमदि अयिंगा साना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
Shija Breast and Thyroid Clinic, Shija Hospitals na lagliba August ki tarik kun mga dagi kontra faubo free breast and thyroid cancer screening camp ama pangtuk chagadori. Mammogram ama sung mari lainaba investigation da 20% concession loinana procedures da 15% concession gi kudung chaba pizari. Breast and thyroid kamari lainaba hakchang gi nuaitaba laibiragadi kudung chaba silobiho akupa marol di damag Shija Hospitals sa pau pobiro. Break ki matungda mayamu taram nokchari makata ba pauda kumbi e sigi manung chanba wangu samu sang litan makhong taba harga khangnaba meter chamarom sangada ba lambi asi yamna phattabagi matangda social media da thagatuna viral oirakpadagi kumbi e sigi MLAS Premchandra masa mafam adura chatuna yengsinkhre social media da thagaluba mioi amadi lekai adugi club ki luchingba kayaga su unaduna wakal taminakre hairi lambi adugi matangda su mari leinaba SDC kumbi da su khanganduna lambi adugi nagyata tariba yumsing adugi chap chaba demarcation tongnaba su MLA na khudak ta khangan khre lambi adugi matangda MLAS Premchandra na hairiba lambi asi kayarak hana sem khre nong hek tabaga lambi phatripasi lam khara kathoknaraga drain hapsi haiba matamda lambi asi gi mapanda tariba yum khara asina lambi badi dana uwa ama anikak sokpada yaraktaba kaya ama thokre drain haptabana lambi asi nong hek tabaga ising thumjillaga leibana lambi asi yamna khudong chadaba oirakpani lambi sembada politics hekta changnarakpa kaya asina ngasidi development tawbada thintha hanbani haike sigi se khongban tawge ji se noi kanam kangul sa chure noi sa yimi nangna bo se maram de khongban tawro de sing noi de sina bina khongban tawro si drelma Drelam tahu mutung dah payap tu som dah thada mereka dia som dah thada ini mereka isi tu servo lagi isi proses som tahu dia bilang uam yang jangan tete celam bidi yang mesti kadang-kadang dia panik sih orang beras saro dan noi si ya drel si apa kaya sang si yang gurem drel lo si kumban dia ya dah je si ya kalau main tamu tu pun nak kita uji kol lagi si oh jika si kesul kero ya mana tu lain lagi thado kita tak payah ni je so nak anda putar ni singam dah ni no si nang lang mesti betul putar ni apa pai le belam biji tu niom tu na drel nung putar pi dah ada noi ni betul khana gadau ni apa siapa MLA laga susah khana apa ya apa noi ni social media tu mungkin thagale hayeng je ya amin nunggu thal si wangu selong khong dako litan mukong isai angam si lamjim ka aru si khoi idea ro lama khoi kano dagi ithai beres dagi na wangu parking tabam leibane ba adugi me tung tang pair ga sim ta hayeng tum silo nong tu taw yuni Thobal Ketri Lekai dagi Laikhidraba Laishram Rameshwar amadi Laishram Nirmala anigi Naitom Pokpi Nira Laishramna mahaki ahanba attempt NEET exam mai paktuna all India gi oina rank lising tarani thoi chanipan nifuda lakhiba amadi Manipur state ki oina 4th position holder oirakpabu apen ma phongdokladuna Thobal Ketri Lekai da leiriba club organization amadi association pumbagi apunba body ama oiriba Ketri Lekai apunba semgat sagat loop KASSL na Nira Laishrambu kudol tamduna puling thakut khre Ketri Lekai ibudau khamlang bagi laikonda pangthokiba tharam maduda mahaki tungi punsida hena mai pakpa oiraknaba ibudau event anigi mafamda punna thongni minakhe tharam madu mai pakhan bibagi damak pumnamakpu KASSL gi general secretary 1000 tikena apen ba phongdokhe Netaji Subhash Chandra Bose Awashya Vidyalaya Residential School gi oina Charel Mangjilda nauna semga sagaliba boys amadi girls hostel gi phibam kumbi kendra gi MLA na chatuna yaksinkhre chaliba chahi English singani kun manga asigi manungda loishinduna miyamda khushinanaba pandam thamli haina MLAS Premchandra na phongdokre MLAS Premchandra na makha taraduna haukiba English singani tarahumdoi taramari dagi haiba school asi kumbi AC asigi manung chana leiriba Charel Mangjilda semga sagatpa haukibaga loinana English singani taramanga gi January kunda matam adugi Congress lenga ki Education Minister MLA Department ki makok thongba luchingba kaya yauna inauguration tawduna khusinnaram laba matungda naungna new education policy lakpa asiga mari leinana boys amari girls hostel sing semgat sagatpagi thabak asi paikhalakpani Sada nifurom semgat paloire machina mapung phana loshilabadi education line da sothariba AC asigita natana lamda masigi khara hena awaba taraba mahi masing tamba phangdana leiriba imung kayagi mairoi singdadi chauna kanaba piragani haike 14-15 da matam dugi government tugi honorable MLA amadi concerned minister sing mayamna daga se koi Siren Mangjingi afam chida koi saba hauraga koi 2013-14 da koi saba haure duga 2015 gi January da inauguration tawraga koi gi school gi classroom sing ayamba same saba lo lamdana koi thambirame aduga loinana hojek se government gi
तोान तोान एजुकेशन सिस्टम से कोई न्यू एजुकेशन पॉलिसी लापे मरी लेना अखोई अनौब रेजिडेंशियल स्कूल सेंट्रल की फल होना अनौब लापसे कोई हजिक तौरीब न्यू कंस्ट्रक्शन रेजिडेंशियल स्कूल की बॉयज एंड गर्ल्स हॉस्टल कोई साब हजिसे 40% अखोई हजिक लोइसलगुम्बनी अदो सिगी सही सिदा अखोई 2025 से लोइद्रिङैदा कोई मियाम द कोसिनि नंगाइगी कोई कन्न होनजबनी अदो हाइरिबा नेताजी सुभाष चंद्र बोस आयोसिया विद्यालय हाइबा स्कूल से आई कॉन्स्टिट्यूएंसी असिदा लाइक लाइसु तंबगे कोई अवाब खुदोंग चादबा फैमिली लाइतबा लाइतलाइरना यामबनिना सिगुम्बा सेंटर की फलमरि गवर्नमेंट होनादना तविरेइबा थबक से आई केंद्र सिगी लेबक फबा अमदि लाइरिबा प्रजा इमाइसा सिनाव कोई लाइजरिबा कोइगी हेन्ना एजुकेशन सेक्टर सोथरीबा से कोई खरम मखैदी मसिदगी गपंगमगनी हाइबी थाजबदुना Coalition Against Drugs and Alcohol Kadana Sinduna Awareness Program Sanjenmam Kulen Imphal East amasung Sagolbal Khamnam Nairak Imphal West Pangthokre Sanjenmam Kulen Imphal East da Pangthokhiba Awareness Program aduda kada amadi Sanjenmam Kulen Village Development Authority gi mioi kyana saruk yakhe amromda Sagolbal Khamnam Nairak da Pangthokpa Awareness Program da kada gi Secretary General Gitchandrana Hौजिकी मतमदा मैरा पाइबी सिंह असी मपांगल सोंथबगुम तौरे मसी अफब खुदम नते मैरा पाइबी लेबना निसा चाबा खरक खजितंग ओइरबसु हंथहनब ngamlibani मरमदुना इमा सिंहना मैरा पाइबी थोक्तुना नहा सिंहना ngauसिनरिबा सिंह निसा चारिबा सिंह असी अखोइगी तुंगी मिरोल सिंगी खल्लगा तंगाई फदना थिंगबा मथौ ताई हाइखे Like-minded group LMG Manipurna Hauzik Langol Game Village Zone 4 da Lanjanarak Lairiba Tongram Settlegit na NEET 2025 ki exam da rank 139 da chawna mai palakpada ngasi mahaki pukning thogatpa oina like-minded group LMG Manipurna lupa lesing taret mateng pikre mateng bibadu da like-minded group LMG ki mihut kyana sarukya ke Youth Make the Change haiba pandam da nongmi koiba drug awareness program ama Jiribam District Police Club amadi Maira Paibi Singa khusam naduna Jiribam District laiba RK Sanatombi Vidyalaya School amadi Mairi Club Lakhipur da pangthokre Awareness program aduda resource person oina Chief Functionary Holistic Vista International Certified Addiction Professional Dr. Lalit Sapamna sarukya kibaga loinana OC Jiribam Tikendra RK Sanatombi Vidyalaya School gi Oza Singh Club amadi member singna thorom madura sarukya ke Resource person oina sarukya kiba Chief Functionary Holistic Vista International Certified Addiction Professional Dr. Lalit Sapamna Manipur da lairiba issue kayagi manungda drug ki issue asisu achoba amani aigi imungda tholokri haina laibagi matam oidre lenga khakta da inthokpagi mahutta aikoi punna sangsin minarabadi lakshin balaigani Jiribam District Police ki OC Tikendrana achoba thodang lauduna mai pakna thorom si pangthokpada thagatpa phongdokhe Manipur Ferry Service Department ta Head Mechanic Oiramba T.A. Santana Khangogdana Lekidabada Manipur Ferry Service ki Director Yauna Staff Singna Awaba Phongdokre English Singamaga Chamapal Marfuda Taruktagi Ngarang August Kunmari Fauba Makna Kathokpaga Loinana Taurakhiba Thabak Singbu Nahongnana Ningsingkre Hauzik Maruiba Pau Amukhana Pizari Kunaya sida jelaga lakhiba fruki saktam nat amadi chanabi adu yokhalaba matamda singnarakpa khuding thengnaba ngamgani haina hanagi UNLF chairman RK Meghan Haikre amadi national identity amadi national character yaroktrabadi kunai adu mangtharakani haina hanagi chief secretary onaba kishona phongdokre Faubagi oina di ISB na pizza pau mata solution jare niang tabiri ba singbu amka hanna khurumjare